हौजिक फाउबगी ख्वाइदगी अपडेट ओइबा पाउ ताबिरिबा सिंगबु बिसांता साइखोमना तराम नोक्सरी हौजिक अहमद मरुइबा पाउ मियामदा पिजरी मियामना पामना चानरिबा किट केट की कोबरदा केबल लमजाउ नेशनल पार्कपु मेघालय गिनी हाइना इसिलमले हारी मणिपुर लेंगांगना अथुबु मतमदा संदोकनबा कंपनीदा खंगनख्रे इंडिया की ओइना मियोय लाख अहुमगा लिसिंग तरामरी पॉजिटिव ओइरे मियोय लिसिंग अनिगा चामा सोबन निपाना लैखिद्रे मणिपुर की ओइना मियोय मरफु तरुक पॉजिटिव ओइरे अमन लैखिद्रे कौब्रू सिंगसांग लेरिबा लाइफम सिंग संगत से हाइना उकलना फोंदोरकली कोविड लाइचना प्राइवेट स्कूल सिंग पीरिबा सैथिंगी मतंगदा खनख्रे वारेब लौख्रे लेंगांगना ऑर्डर थोकपदा प्राइवेट अमस्तुंग लेंगा की स्कूल सिंग चप मानबा मियंगदा येंगबियु हाइना UARSOM ना फोंदोरकली करबरवाला सिंह ना पोस्टगी ममल योनिंगबा ममलदा योनबा यारोय हाइना ऑल मणिपुर स्टूडेंट यूनियन एमसुना फोंदोरकली नसीरुद्दीन कैराउ मीटिंग की मियामना सोशल बॉयकॉट तौरे कम्युनल राजनीति तौब तोपिरो हाइना MD राहमना हाइरी लोइना थौब इपा इपुसिंगी मफमदा याहोलगी इकाई खुमनबु उच्चरी हाइना कोरकोमना फोंदोरकली हौजिक मरोइबा पाउसिंग मियामदा संदोंनो पिजरी मियामना पामना चानरिबा किट केट की कोबरदा केबल लमजाउ नेशनल पार्कपु मेघालय गिने हाइना लाने इस्लमबगा लोइना पार्क असिदा रेड पांडा सु फंगी हाइना इस्लमले हिरम असिगा मरी लेनिना प्रिंसिपल चीफ कंजर्वेटर ऑफ फॉरेस्ट वाइल्ड लाइफ एंड चीफ वाइल्ड लाइफ वार्डन मणिपुर की डॉक्टर AK जोन्सना ngasi Zakaram Mark M Block DL FCT Phase 2 Gurgaon Haryana leiba National House Head Office CMD Suresh Narayan da se thadana thuba matamda aranba si samdoknaba khangankibani ngasi thakiba cherol aduna makha tana haiki Nestle Kid कार चॉकलेट योलिबा मकुदा केबल लमजाउ नेशनल पार्क की ममिंग पंदुना यावरी अदुबु पार्क असि मेघालय दा लई हाइना ताकली मसि अरानबनी केबल लमजाउ नेशनल पार्क असि मणिपुर की बिष्णुपुर डिस्ट्रिक्ट की मनुंग चना लईबा मालेम दा फावरबा लोकताक पार्क की खा नोंगसुप थंगबा माइके दा लईबा मालेम की अतांगबा अतोपा मफमदा फंगदबा अताउबा नेशनल पार्क अमनी असिदसु नतना केबल लमजाउ नेशनल पार्क की मथकता योगलिबा येकलिबा पिक्चर असिसु केबल लमजाउ नेशनल पार्क मणिपुर दा फंगदबा स्पीसीज मखल अमा ओइरिबा रेड पांडा हापली मसिना नेस्लेट कंपनी असि सेक्शन दबगी थोंग उतली हाइना फोंदोकली असिगुम्बा थोंग असिदा कंपनी असिगी मार्केटिंग टीमबु नुंगनांगबा फावी असिगुम्बा असोइबा असि नेस्ली कंपनी गुम्बाना मगुल लैरबा कंपनी अमदगी तौरकनी हाइबा थाजदबा अमखकनी असोइबा असि अतोबा मतमदा सेमदोकपियु असिगुम्बा अरानबा असि मतुंगदा अमुक हन्ना थोक्तनबा मतिक चाबा सेक्शन थरांग तुंगदा लखुटकनी हाइबगी थाजबा लई हाइना सु चेरोल सिना मखा ताना फोंदोकली लेबाग असिगी ओइना हौकिबा पुंग कुनगा मरि असिदा ख्वाइदगी याम्बा ओइना मियोय लाख अहुमगा लिसिंग तरागा मरि चनिपान कुंथ्रामंगा COVID-19 पॉजिटिव ओइरे मियोय लिसिंग अनिगा चामा सुपना मरिना लाइचिद असिदगी लाइकेटनाबा ngамदन लाइकिद्रे हाइना यूनियन हेल्थ मिनिस्ट्री की रिपोर्ट अमना हारी रिपोर्ट असिगी मतुंग इन्ना हौकिबा पुंग कुनगा मरि असिदा मियोय लाख अमगा लिसिंग हुमद्रागा निपान चनिपान सुपना निफुमाथोय डिस्चार्ज तौख्रे हौजिक फावदा लाइचिद असिना मियोय लाख अमगा लिसिंग मरफु मरि चात्रुक सुपना यांखै तरेट लाइकिद्रे अदुगा मियोय क्रोर अमगा लाख कुंथ्रा मरि लिसिंग यांखै मरि चनिपान सुपना मरफु रिकवर तौबा ngamkhre लेबाग असिगी ओइना अपुनबा कन्फर्म केस असि क्रोर अमगा लाख यांखै मापल लिसिंग कुंथ्रा चमापन सुपना हुमफुमंगा सुबगा लोना हौजे एक्टिव केसता लाख कुनगनी थोइगा लिसिंग मरफु तरागा माथोय चामरी सुपना कुनगनी पाल लैरी लेबाग असिगी ओइना हौजे फावबदा मियोय क्रोर तरा हुमदगा लाख कुनगा हुमदय लिसिंग कुंथ्रा चात्रुक यांखै मंगा कोविड वैक्सीन कापथोखरे मणिपुर की ओइनदी हौकिबा पुंग कुनगा मरि असिदा मियोय मरफु तरु COVID-19 पॉजिटिव ओइरे अदुमोइनमक लाइचिद असिना मियोय अमा लैखिद्रे नौना पॉजिटिव ओइरबा सिंग असि थारगा अपुनबा कन्फर्म केस की मसिंग असि लिसिंग कुंथ्रागा निफुगा तरेट सुख्रे कौब्रू चतुना मियाम हुबना कौब्रू इपा खुरमदुना थोंमिन्नख्रबा मतुंगदा मखा तारकबदा कौब्रू सिंगसांगदा लेरेबा लाइफम सिंग ngaksenदुना सिंगत मिनसी होनसी मसिदा मियामना निंगहनबा नत्रगना नुंगनांगबा लेबिदनबा उकलना मियामदा अपील तौरकली उमंग लाइकनबा अपुनबा लुप उकलना चेरोल अमना हारि अखोगी सेंगलबा लाइफम लेन असिदा मतम सांगना लाई खुरमदुना लाक्लबसु लाइफम अमा
oibagi sengba sagatpa ngaksenba amadi nakai sengbirindaba kayana maram oiraka ngasidi pangtok toksinba yabagi thong kaya ama chatharakli masi laibak thibani haukiba matamda pankiba lenga kayana nakai senglomdaba amasung pukchang senglomdaba kayagi fattaba mahina ngasigi mirolna thengnariba asini punamak oiduna su sambal khade haiduna migi ingkholda pan thanjinbadi pal chaba phangloi pausi makhatana pijari Zerol sinahari kaubrusing asi saktam kaiba yadabasing ama oina legedaba chingjaw asida nauna khunda selakpasing na sing asip pumloi loisindana mapam marang khangan racing asida horamba ujaw upal punamak yantatuna maru kokthokle chingyaida lambi kya samjinduna singi saktam punamak manghallei laifam tinfam punamak tawkhwaiduna thugaiduna kaubru khurumjariba punamak pu thamoi sogale masidagi henduna lai khurumba lakpasingda phajadaba mong matawsing utpa karem kathainaba laisang mai thaba lambi tadatpa thong thugaiba lambida yotpi khoiduna gari chalhandaba kayamuk chathaduna leiri haina phongdokli kaubru chingi tongan tongan mafum kyada leiriba ipalai ipulai gi laifam singbu sangot sagat pa haibasi masa masu oiriba aikhugi tawpam thokpa ithawni haina ukalna phongdorakli United Association of Recognition School of Manipur Educative Mifamna Hauzi State Education Sector da nangliba kudongcha da bakiyagi matangda kupna khana khibaga lonana Manipur lairiba private school singna tengnariba awaba amadi license isne pidiba saitheng kiyagi maramda ngarang kupna khana nenaraba matungda tongan ba warep kaya lawkhibaga lonana langangna order thokpa matamda private school amasung lenga ke school animuk chap manaba miyengda yengbinaba UARSOM na appeal torokli Karbarwala singna postagi mamal yoning mamal da leptuna yonba yaroi haina emsugi cherol amana hari All Manipur Student Union emsugi cherol amana hari malemgi oina COVID-19 ani subu wekri kanba safu lakpaga lonana lamdam masida sulenga na sexing tharong lokhat poina khoramal kaitel ahum tingba yauna lokhalliba sexing tharong asigi kudong saba lawduna Karbarwala singna yoning ba mamal da postagi mamal khangang wangkhana yolakpana maram oraga leibak miyamda asugi matik awaba mayuk nare masi matam sana lengak na miyeng sanghogdrabadi COVID-19 gi mayok na bada sakthungda sokthaduna laklaba miyamda amuk hena harkar laubagi phibam amakhak lakna jingeida akanba miyeng sanghoba tangai fade haina emsu na phongdokli zerol asina hari tengkang kyarakta isu ama tolokpa matamda potsagi mamal tangkhatpa si lamdam asigi chatnabi oiduna lakli masidi lengaki oina potsang Saigi mamal control taunaba hotnabagi mambi ngasi phawba tadri matang asida lengaki oina potsigi mamal control taunaba leiriba Chamber of Commerce asisu maming khaktamaki oina leiba oina tauri asisu yamna laibak thibani haina emsuna phongdorakli Kongjom numit ki sama kuntra suba kumon April kungo humdona lakpada matam Dugi kukan pangalaba British sengi makuttagi iramdam Manipur kanglei pakpu kannaba ningkha tamnabagi lantengda thawaina pontha pikiba ningthau thauna faraba athauba ipaipu sing adagi mapamda korkomna koknona yaulgi khai khumnaba uchari haina korkomgi cherol amana hairi anya tingkrabalubasigi media coordinator MK sakana thadorakpa cherol amada hari nongchup thangba kha nongpok asia ningkha tamba lebak ama oina piklabasu pikna panjaraba iramdam Manipur kamdauna Mapangal kalaba British singi makutta maithiduna mikha ponkibano haibagi waredi amuk paludrabasu ireisa singna thoina hena khangnabire adubu matang asida korkom na ireisa miyamda hena nainijingba wapamde Manipur khundare wapurubasigi linglam chatki isel then kiba asiguma kumjali singumuga chani parmarpu taramatoigi khongjum lanpam asi supnagi icham chamba liklam chatki thawdang amakak oina upam thokpra haina hangnaduna matam aduda Missing yam dabada natana khusu khulai matik chana lejiriba ipa ipusing aduna furukwi ikai khumnaba amasung ningtamba ngakba haibasigdamak thawai dagisu hena lui khanba thawai thadokpa pamudara ningtam lantheng chathakiba adagi wanthok karino haibadu ngasigi mirol aikhoina marik chumna neduna nainaduna ngasi phawbada furup asina mayuk nariba punsigi wahang kyagi pakum pinaba honafam thoi haina korkomna hairi MD Nasiruddin Elias Boyboygi Wakar Kullomna Kairao Mating Mayang Dalaiba Madi Rahman Chahini Pumanga Apokpa Madi Bom Sabu Politics Punsi Yade Haibagadamak Hat Nabo Honaramle Hadanangasi Kairao Matingki Miyamna Kairao Mantingda Wakan Mi Pam Dune MD Nasiruddin Social Boycott Tongnaba Warep Low Kray Hari
COVID-19 gani suba web asibu laksin naba Manipur lengang nakan ba seksing tharang kaya lokotuna Manipur miyam ki punsi kanna ba honaringai tanja sida karbar wala kangbu khara na sana thangnaba post gi mamal hengan yoli ba si sumari lena ba department ki maike digi makata na kan miyang sangbina ba lewana pungning siksilakli Lamding Educated Welfare Association Lamding Thobal District ki cherol amana hari sana thangaba polam sing mamal wangkhat pa asida hate surga chaba miye sing da asobo polam ama thangat paga chap manare maramasina dukan phamni ba miye sing na yoliba post gi mamal adu thetok pina ba su langak na hona bina ba appeal tawba galena mamal ka hena yon ba dukandar sing pharga serak pibiu haina lewana phongdorakli Manipur ning tambangang nabagidam Anglo Manipur war lising machani parmar tara mathoida thawaina pantha pikraba marebang ningba athoba singi mapamda RK Kalasna NRK Sananganba Memorial Committee Justice Committee na khusam naduna haikat lekat tambagi sam kontra soba chahigi Commemoration Thoram ngasi Kanchipur High School gi hall da COVID-19 gi SOP ngang na pangtokre haina Justice Committee on Anglo Manipur War lising machani parmar putara mathogi chairman has botombi khumana thadorakpa cherol amana hari Lamdam asidasu COVID-19 gi second wave kangkhalakpana maram oiduna miye kaya positive oibagi sang wangkhalakli asagumba kiningai oiraba pibam asid lakpadagi Manipur University hanagumna pangthok namba offline classing tawraroi haina Manipur University Kanchipur gi register professor W Chandababu na order ama thokre gasi thokiba order aduda haribadi ngarang din head of department amari director of the center ga iba pibam masigi matangda kumna kanaki maduda university asigi offline classing asi anobo order ama thoktiba fawba tawgna ba warep lawrakpani adubu offline class tawdrabasu ngasidagi mahiri sing online class tawnaba wafam mayek sengna yauri amaramda Manipur University ki register asina thokiba atopa order amada Manipur University ki leriba hostel sing COVID-19 second wave amaram order thingjingkre hostel single leramba mahiri singsu mayumda hankre hari Malim gi oina khwaidagi tamthiraba laina laisat oiriba COVID-19 se theng phanglangi manung asida aikhoi gi state asigi health minister pham lokthokraba matungda tongana minister ama haptana thamliba asi Manipur gi miyam gi onadi khwaidagi laibak thiba amani haina lamsang kendra gi intending candidate oiriba LJP Manipur State University General Secretary Khundrangpam Kanba Maitena Phongdokre Wapamasi ngasi lamsang kendra gi manung chana leriba tharoijam tawthang aphaiba amasung lamsang thong maningna singbada leriba na tabagi shakti watlaba miyusingda hearing aids khudol tambagi khongchat amada khundrangpam kanbana phongdokhibani hari kanbana makha tana phongdokhibada Manipur Chief Minister N Biren Miyangbi yaifanaba pakalakba thabak thorum singda morally support tawri adubu malem pumbada mayok nariba khwaidi kinaraba laina laichat COVID-19 asulurba tanja sida atopa miyoy amatada sinadana CM na paisinna thamba sina miyamga health sector gi marakta asoba lapnaba mari ama laknabagi lambi sinba oina thokani hauji asulurba tanja sida tonganba health minister leitabana state ama haibadi leitaba state ama haibadi thogan biganu CM na state asigi atai hiram kayada maipunana yengsinbada hena kudong chanaba amadi miyangbu yaifana bidama khanbiraga athoba matamda state asigi tonganba health minister ama thambiyu haina kanbana phongdorakli Hojik thokliba kauburgi wathok asida langakna tumina leisin pam thokte karbuda miyam hupna lai kuramba kadanaba apil tawpam thoi sarkarna matam chana kut thingjenpam thoi haina nakal animak taisinaduna matungda amuk hana thokhandana ba thodok
थोक्तनब होनफम थोई हाइना लेसेम पाथौगी माइकेदगी अपील तौरकली ngasi लेसेम पाथौगी ऑफिस पांगथोकपा पाउमिसिंग उन्नबगी थौरमदा लेसेम पाथौगी फाउंडर डॉक्टर एस इंद्र कुमार हाइकिबदा सिंग तंपुन हिंगमिनबगी वाखलोंदा लेमिनेसी अपुंबगी पांगल अमा वाखलोन अमा सगतप मथौ ताई मसिदा CSO सिंगी अमरी लेंगा की थौदांग यामना चावी लेंगा न कौब्रुगी वाथोक असिदा तुमिन लेसिनपम थोकते लेंगा न मतम चाना अनिमक तासिनबा अमरी अचुंबा वाल पुरकनबा खुद थिंजिंगदबनी याद्रिबा अनि पुना फमिनदुना वाखल फाउननबा अहनबा फाउनबा अमा चंगी लॉ एनफोर्समेंट एजेंसी सिंगना मतम चाना लाक्सिल हौदगदी अचोबा वाथोक ओरकपा याय मरम अदुना पुन्ना फमिनदुना वाखल तानरबदी तुंगदा सिगुंबा थौदोक असि थोक्तबा याय हाइनसु फोंदोरकली हयेंगी राशिफल मियामदा पिजरी हयेंगी ओइना मेष राशिगी ओइना पुकनिंग वाखल इनुक नुंगाइरोय मेष राशिगी ओइना थबक तौबदा कानबा निमितनी मिथुन राशिगी ओइना मरम चादना सेल चटकनी कर्कट राशिगी ओइना फत्तबा पाव लई सिंह राशिगी ओइना मीना चानबिगनी कन्या राशिगी ओइना तौरुबा थबकी फॉल फंगनी तुला राशिगी ओइना इमुंग मनुंग मोद तिनरोय वृश्चिक राशिगी ओइना मरुक मपांग नुंसी चानगनी धनु राशिगी ओइना मालचांग लेपकदौरी मकर राशिगी ओइना थबक हौबा यागनी कुंभ राशिगी ओइना नुंगाइबा पाव लाकनी मीना राशिगी ओइना हक्सांग कया नुंगाइरोय ngasiगी ओइनादी पिजरिबा पावसिंग असिगा लोइनना लोइजरे डायमंड रेडियोना नुमिदांग वारा मतमदा फोंगबा पावसे सिंगदगी लौथोकचबा मरुओइबा पाव मियामदा पिजबा ताबिरिबा सिंगबो अमुक हना खुरुमजरे Midlaying Zeri AKI Care Kangabok New Market LVPEI Hyderabad Amadi Sankar Deva Chennai Digi Train Torba Dr. Singna Midki Nungai Tabu Kodima Mafam Masida Yengjari Kudong Chaba Singdi Ketrek Hybiding Odong Petrizium na Chingbagi Operation Tobagi Kudong Chaba Chada Nifugi Discounta Mafam Masidagi Kudong Chaba from beginning Loina Mafam Masida Free Eye Sekum Ki Kudong Chaba Pizari Amadi Power Eyeglass Spectacles Amadi Frame Singi 30% Gi Kudong Chaba Pizari Loina na Eye Care Asina Kangabok Makha Lekai Part 3 Nobin Sokam Pharmacy Asida Sumit Laing Ki Kudong Chaba from beginning Akopa Marol Kambini Basingna 76298277737 Amukana 76298277737 Haribana Masida Kol Tobiduna Akopa Marol Kambi Yagani Loinana Lakdebe April Gitang Kungamanga Yai Farvano Mazing Numit Asida AKI Care Asi Handuk Jabagi Free Eye Cam Ama Ayuki Puma Pantava Matamda Kangabok New Market Asida Leriba AKI Care Asida Miyamna Matam Chana Lakpina Banuluk Cheri Siri Siri Gorchandre Namo Purba Samda Kwagi Erecta Timbiramba Sri Tongnazum Zanaki Singhana Magi Nuksi Jaraba Imung Manung Sagai Natai Amadi Marumapang Kwai Punama Putadok Lamlaga Haukibatang Taraga Mari Tha Mari Ingsolisingani Kungamatoi Sajibuki Nini Panba Jumsagasanamita Siri Gurugi Kripa Degi Bes Olaga Sri Krishna Nabinda Modon Saitina Das Jibon Manjuri Habanam Fangjiraduna Brindaban Prapti Oikre Haukibatang Taraga Mapan Tha Mari Ingsolisingani Kungamatoi Sajibugi Netade Nipanba Ningthokaban Mita Asti Sanjoy Lokot Chakraba Matung Lak Libatang Kungatare Tha Mari Ingsolisingani Kungamathoi Sajibugi Netara Mangani Panba Lebapo Pandumita Sardadin Thokle Adubu Haujik Oriba Lebaki Su COVID-19 gi Second wave asina maram oraga pangthok tabaya lagi thorum singtamak imung manungi miyoy singna pangthok jaragani haiduna paujen jari ba Sri Thongnaujam Bidyasur Singh Machanupa Sri Thongnaujam Ibomcha Singh Machanupa Lamding Kumantem Primary School Thagat Pafungduk Chaba Matam Kuina Mamita Macha Uba Pangduna Laki Bakayabu Oza Atopam Rajan Maiti Atokumaya Sandabung Lekai de Lebo Oza Sina Mapugi Tau Kayabu Mapudo Kurumjaduna Nijabadagi Nasidi Mamita Macha Udabakaya Macha Uhanbiri Masigidamak Ojara Jenbu Matam Sangna Punchi Hingan Bio Haiduna Mapuda Nijeri Loina Nangasi Fawada